ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯤꯛꯀꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯗ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18ꯗꯒꯤꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 25 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯃꯤꯌꯥꯝꯅ ꯈꯨꯇꯣꯜ ꯇꯝꯖꯒꯦ, ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ, ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯀꯅꯤ, ꯃꯤꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯇꯥꯡ 22ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯃꯔꯤ ꯃꯇꯥ ꯂꯥꯛꯀꯅꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ, ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯕ꯭ꯔꯤꯖ, ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯥꯟꯅꯕ ꯈꯔ ꯋꯥꯠꯀꯅꯤ, ꯑꯗꯨꯒ ꯋꯥꯈꯜꯒꯤ ꯀꯔꯕꯥꯔ ꯇꯧꯕꯗ ꯃꯌꯥꯏ ꯑꯣꯏꯅ ꯀꯥꯟꯅꯒꯅꯤ꯫ ꯇꯥꯡ 22ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯡ ꯏꯁꯩ ꯇꯧꯕ, ꯗꯦꯕ ꯀꯔꯃꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯐꯝ ꯍꯣꯡꯉꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯁꯨ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯅ ꯊꯨꯡꯅꯩ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯤꯊꯨꯟ, ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯁꯦꯜ ꯐꯪꯒꯅꯤ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ, ꯀꯔꯕꯥꯔꯗ ꯁꯦꯜ ꯇꯣꯡꯒꯅꯤ꯫ ꯇꯥꯡ 22ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯄꯥꯝꯗꯕ ꯃꯔꯨꯞꯅ ꯁꯦල් ꯄꯨꯕꯤꯈꯤꯒꯅꯤ, ꯌꯦꯛꯅꯕ ꯌꯥꯝꯃꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯉꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯉꯤ꯫ ꯃꯔꯤꯁꯨꯕꯗ ꯀꯔꯀꯠ, ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯏꯃꯨꯡ manung ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯉꯤ, ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯏ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ꯫ ꯇꯥꯡ 22ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛꯀꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯁꯤꯡꯍ, ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯐꯝ ꯍꯣꯡꯒꯅꯤ, ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯔꯨꯞ ꯌꯥꯝꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯝ ꯃꯥꯡꯒꯅꯤ꯫ ꯇꯥꯡ 22ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯜ ꯐꯪꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ, ꯃꯣꯏꯕꯨꯡ ꯈꯣꯡꯕ, ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯩ꯫ ꯉꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ 6ꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ, ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ, ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯩ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯏ, ꯐꯝꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯥꯈꯠꯀꯅꯤ, ꯍꯥꯏꯕꯗꯤ ꯄ꯭ꯔꯃꯣꯁꯟ ꯀꯥꯎ ꯍꯥꯏꯕ ꯂꯩ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ, ꯁꯦꯜ ꯃꯈꯣꯡ ꯄꯥꯜꯂꯤ꯫ ꯇꯥꯡ 22ꯗꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯂꯥꯏꯔꯤꯛ ꯐꯣꯡꯉꯤ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ꯫ ꯇꯔꯦꯠꯁꯨꯕꯗ ꯇꯨꯂꯥ ꯂꯧꯈꯠꯆꯒꯦ, ꯇꯥꯡ 18ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜꯒ ꯊꯕꯛꯀ ꯈꯦꯠꯅꯕ ꯂꯥꯛꯀꯅꯤ, ꯅꯤꯡꯕ खरा कायगनी सेल चटकनी अनौब मरुप फंगनी सुब नोंबा करबार चौखटली तांग कुनिथोइदगी कुनमंगा फावबगी मनुंगदा लमतु कोइबा चटकनी मथौ चिनगनी फम होंगनी हक्सांगी ओइनदी ख्वांग नुवाइते महैगी ओइनदी निंगबा थुंगदे दुगा पाखंग लेसाबिगी ओइनदी मुकनै निपान सुबदा लौखसगे ब्रेसिक
वृश्चिक राशि की ओइना तांग 18 कुनमाथोई फाउबगी मनुंगदा अनौबा नुंगाइबा पाउ तागनी फम होंगनी वनोम माई पाकनी अचौबना सानबीगनी सा येनगी कारबार सेल मांगनी तांग 19 कुनमंगा फाउबगी मनुंगदा इमुंग मनुंग सेमजिन साजिनगनी मिंगोंदा लेखिबा सेल फंगनी थिका तौबा अदम कानागनी लाइटिल की थबकता पुकनिंग संगनी हक्सांगी ओइनदी फै महैगी ओइनदी कायदे पाखंग लेसाबिगी ओइनदी थुंगनगनी धनु तांग 18 कुनमाथोई फाउबगी मनुंगदा अनौबा नुंगाइबा पाउ तागनी फम होंगनी वनोम माई पाकनी मीना सानबीगनी सायेन की कारबार सेल मांगनी तांग 19 कुनमंगा फाउबगी मनुंगदा इमुंग मनुंग सेमजिन साजिन बीगनी मिंगोंदा लेखिबा सेल फंगनी थिका तौबा कानागनी लाइटिल की थबकता पुकनिंग संगनी हक्सांगी ओइनदी कायदे महैगी ओइनदी फै पाखंग लेसाबिगी ओइनदी थुंगनै मथंग लोकसगे मकर तांग 18 कुनमाथोई फाउबगी मनुंगदा अनौ अनौबा पाउ तागनी फम कागनी मरुप यामगनी लमद सत्प कायदे लौ सिंगोबगी थबकता सौकतली कारबारदसु सौकतली अदुगा लमद सत्पजु थोइदोकना कायदे तांग 19 कुनमंगा फाउबगी मनुंगदा साना कोनाबगी थबक पुंग इसै तौबगी थबक लीला ड्रामागी थबकता मिंगचत फंगो हाइबा लೈ हक्सांगी ओइनदी कायदे महैगी ओइनदी फै पाखंग लेसाबिगी ओइनदी थुंगनै 18 सुबदा कुंभा तांग 18 कुनमाथोई फाउबगी मनुंगदा मथौ सिनगनी फम होंगनी अनौबा मरुप फंगनी लमद सत्कनी कारबार तौबा सुबा नोमा कानागनी सोरगी थबक थोरमदा पुकनिंग संगनी तांग 19 कुनमंगा फाउबगी मनुंगदा अनौबा नुंगाइबा पाउ तागनी इमुंग मनुंग वखल तिनगनी सेमगत सागतकनी फम होंगनी हक्सांगी ओइनदी कायदे महैगी ओइनदी फै पाखंग लेसाबिगी ओइनदी हाइना सिंगनै ngasi sayol gi rasipol asigi aroiba rasipol da lokasage minna tang 18 kunmathoi fawmugi manungda thabak thoramda tang taw haibalai panduna lerakpa sel fangani anuba paw tagani lamtu satkani anuba marup unagani tang 19 kunmanga fawmugi manungda karbar tawba sana konabagi thabakta sel fangani wanoma mai pakani फम होंगनी हक्सांगी ओइनदी पंबोम नुंगाई रोय महैगी ओइनदी निंगबा थुंगदे अदुगा पाखंग लेसाबिगी ओइनदी हाइना सिंगनगनी ngasi दमक्तदी पीके चैनल ना सयोल खुदिंगी थमजबा सयोल गी राशिफल दा ngasi जुलाई की तांग 18 दगिना जुलाई की तांग 15 फावबगी ओइबा सयोल गी राशिफल असि मतंग साइदा लोसिनजगे मथंगी नोमाइजिंग नमित अमुक अनोबा सयोल गी राशिफल अमुक पुदुम लाक्सगे मतमदु फावबगी ओइनदी काइनानबा याथिंदिजरी पिनबिरसि